ꯍꯥꯏ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡ ꯑꯃꯃꯨꯛ ꯄꯣꯔꯛꯑꯦ ꯑꯩꯅ ꯄꯨꯖꯔꯛꯏꯁꯦ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤ ꯃꯍꯤ ꯇꯥꯗꯅ ꯁꯤꯁꯦ ꯄꯥꯏꯈꯠꯄꯗꯣ ꯑꯗꯨꯒꯤꯅꯤꯗ ꯇꯣ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯅꯦ ꯈꯥꯃꯦꯟꯅꯦ ꯌꯣꯡꯆꯥꯛꯅꯦ ꯇꯧꯔꯒ ꯊꯣꯡꯕꯅꯦꯕ ꯑꯂꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯖꯔꯦ ꯃꯤꯃꯤꯅꯦ ꯀꯣꯕꯤꯅꯦ ꯑꯗꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯑꯗꯒꯤ ꯇꯨꯅꯤꯡꯈꯣꯛ ꯇꯤꯜꯍꯧ ꯃꯩꯇꯩ ꯇꯤꯜꯍꯧꯗꯣ ꯑꯗꯨ ꯃꯆꯥꯗꯣ ꯑꯗꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯌꯦꯔꯨꯝ ꯊꯣꯏꯗꯤꯡ ꯀꯩꯀꯥ ꯇꯧꯔꯒ ꯁꯨꯖꯕꯅꯦ ꯁꯤꯗ ꯀꯣꯠꯅꯕ ꯈꯔ ꯌꯥꯎꯔꯦ ꯊꯕꯤ ꯈꯔ ꯌꯥꯎꯖꯔꯦ ꯑꯗꯨꯇꯥꯔꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ ꯃꯍꯤꯁꯦ ꯌꯥꯝꯅꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯄꯨꯔꯤꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃ ꯍꯥꯞꯄꯛꯑꯒꯦ ꯁꯦ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯍꯥꯎꯋꯤꯅꯦ ꯈꯥꯃꯦꯟ ꯁꯤꯟꯕ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯃꯈꯥ ꯃꯤ ꯌꯥꯝꯕꯅꯤꯅꯅꯦ ꯃꯈꯣꯟ ꯈꯔꯗꯤ ꯊꯣꯛꯑꯅꯤ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯁꯤꯡꯖꯨꯗꯤ ꯊꯤꯅ ꯍꯥꯎꯋꯦ ꯈꯥꯃꯦꯟ ꯊꯣꯡꯕ ꯍꯥꯎꯋꯦ ꯌꯥꯝꯅ ꯉꯁꯤꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥꯅ ꯉꯁꯥꯏꯅ ꯍꯥꯏꯔꯝꯃꯕꯅꯤ ꯏꯃꯥ ꯈꯥꯃꯦꯟ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯅꯥ ꯑꯣꯏꯅ ꯆꯠꯅꯤꯡꯉꯦ ꯇꯧꯔꯒꯦ
ꯌꯣꯡꯆꯥꯛ ꯄꯥꯝꯕ ꯃꯤ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯃꯦ ꯌꯣꯡꯆꯥꯛꯀꯁꯦ ꯂꯧꯔꯒ ꯃꯣꯔꯣꯛ ꯃꯦꯠꯄꯗꯒ ꯀꯣꯠꯂ ꯆꯥꯕꯗꯣ ꯍꯥꯎꯕꯗꯤ ꯍꯩꯅꯗꯕ ꯅꯝꯊꯤꯕ ꯃꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯩ ꯍꯥꯒꯦ ꯇꯧꯋꯦ ꯃꯣꯏ ꯇꯥꯏꯞꯇ ꯃꯍꯤ ꯆꯪꯍꯟꯕ
Kayong pa. Maya warau pipi ade singju se ngamdre. Yang juga. Sak sabudi lo dari maya singju ketang dia maya. Yang berarti ketang kale. Tapi kita makan ngamdre baik. Mathangdagi loiba ngamnaba hotnajage karino paidi ngasayꯗꯒꯤ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯕꯁꯤꯡꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯅ ꯉꯝꯖꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯑꯗꯣ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯡꯗꯨꯁꯨ ꯑꯩ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ